ngasi phong hi batuan tuan manipuri si phong sing dagi mapalam ge maroi bi ipau sing myam na thamjagi North Korea da lal kaihoubagi United States South Korea da China na warning Toukhre kariguma North Korea nuclear khulai season pa tarabadi Pyongyang na makhoi gi leadership ki aroi badu mayuk na gani hani US President Joe Biden amasum South Korea da ma ki famana baduna hai ki badu gi matung China na sagol sunamita Washington amasum Seoul da makhoi na North Korea da lal kaihoubagi dam warning Toukhre Korean Peninsula watho asigi aruba du party punamak soida namak khangadabane amasum watho asigi santi weba waroshin purakpa haiba saklon ama lawgadabane hainasu foreign ministry wang lo inupi mauning na haiki atamnana umkhatnaba thokwanhana ba honaba lan thoknaba kaihouba amasum kihanbagi thabak sa thabagi mayokta magna appeal tokhi Washington da Biden amasum Yoon Suk Yeolna kariguma North Korea da leiba naitom taraba dictatorship aduna South Korea natragana United States attack tarakpa tarabadi pakhum adu mangtaknge oigena ki nuclear khulai pairab North ki missile testing adugi mayokta South Korea gi damak US security seal adu kangkhat halagana hena nakalanani yanaki Washington regional security ki damak karimata khande amasung Peninsula watho asi umkhanabagi phibam thona pa pambai oina sejnai hairaduna ngasi Beijing na Washington amasum Seoul gi ware badu condemn tokhi US na tawriba sidi company singe marakta lal thona na bohona bani nuclear non proliferation regime adu thugai bani ata lebak singi strategic ki oiba maruiba sing adu khanthada bani haina su maun haiki US ki khongthang aduna Peninsula asida umkhana bani hena sathi hali regional gi peace amasum stability thugai amasum Peninsula asida denuclearization gi pandam adu gi mayukta lei haina su maun makhata khi South Korea gi President Yoon Suk Yeolna United States satpa numit tarukni gi state visit amada North Korea gi mayokta South Korea gi damak UN security siladu kangkhat hanana khanaki lusingbani edu gi Washington declaration haibaduna South Korea da US nuclear umbrella adu kangkhat hanbani masida English singa magsamapan ga marfu gi sahi singdagi amuk thokhidriba South Korea da US nuclear submarine ama thamba yauri adubu masida kilometer lising taret ka samri henmegi range ama leiba SLBM ama panba strategic nuclear submarine ama bu North Korea na kigadra haibasi hangngai oiri hainasu Sejong Institute Center for North Korea Studies ki Seong Sangna AFP da haki submarine adugi missile sing adugi hena angmanba range adudi karigumba madu South Korea gi ising lamda leiba tarabadi North Korea da thabangam da ya haina sumang haki US na sigum ki henba sing asidagi North Korea na makhoi nuclear weapons program adu karisu thadok ta ya haina su Seoul University of North Korean Studies ki president Yang Mu Jin na AFP da haki Amaramda house ki US administration handak tawkiba Washington declaration haibadu tasing namak sabsabe agreement ati masigi matakta pangthokadaba kuidraba US president gi mikal matungda atokpa lusingba mana anoba president oirakpa tarabadi hairibu Washington declaration haibadu gi karisu kanaba lairu hainasu Chicago Council on Global Affairs ki Carl Friedhoff na AFP da haikenasu pawsna makhatan palakli Atopa Pawmana ACO Summit Yaunaba China Defense Minister Delhi the Thungnare Rajnath Chu Unagani New Delhi the Irai Numita Pangthokadoriba Shanghai Cooperation Organization's ACO Defense Minister Singimi from the Sargyana China Defense Minister Lee Sangpu Ngasi Lebaki Konungasi the Thungnakre China Defense Minister Sin the Mark Indians Pamanaba Rajnath Singagasu bilateral mipam Pangtokani India ki galwana China ki lanmis nangam kai lansilaki bamasu China ki nakanangam kai da leiba unafam susul Moldo India China Core Commander level meeting hendak pangtoki ba taranipan suba mipamadugi matungda China ki Defense Minister India da laklibasi masinahan mani India ki Defense Minister su levas da laklibas magi Russian pamanaba Sergei Shoigu su unarabi Russia ki Defense Minister adun English singaniga kunga matugi December da India Russia Ministerial Dialogue ki damak India da laklamki Shanghai Cooperation Organizations ACOC English ngani amada linkhat kiba intergovernmental organization amani masida India da natana Kazakhstan China Kyrgyzstan Russia Pakistan Tajikistan amasung Uzbekistan member oiri
Member states natana observer lebaksing Belarus amasum Iran su handaki ASEO Defense Minister singi mipamasida saruk yagadori hainisu Ministry of Defense statement haiki. Defense Minister singaduna ASEO gi manungda counter terrorism gi lakholiba thabak sing security amasum regional peace ki ebi hiram sing khanagani hainisu statement aduna haiki. Indiana English singaniga kungo homdoida ASEO gi chairmanship oiriba sigi thimdi secure ASEO ni ASEO na lebak singi sovereignty amasum territorial integrity gi principles sing lebak manungi hiram sing na khut thingzinadaba member state punamak sakman na lawba amaga understanding leiba amasum makhoi khudimaki opinion sing ikai khumnabagi principles sing da yumpham oiba policy sathai sohairi makasa tharak poina to papom irang thokliba Sudan gi India masa saniga nifu gutaruk puraktuna Mumbai yarokre lebak manungi oiba lanmi masal sakti munabagi asawu hingsa gi thawdok thokliba Sudan da Lai India masa sing anirak suba tangka ki oina miyoi saniga nifuga taruk putoraktuna ngasi numidong waira Mumbai da thunglakre miyoi singu ngasi ayu angan mada Indian Air Force ki akanaba aircraft amana laiba sigi Jeddah airport ki purakibani ngasi gi tharamad India na sataba Operation Kaveri gi saru ama oina pangthokibani so haidi masigi matungna atopa Operation Kaveri gi aircraft sing Mumbai da lakre laiba sigi External Affairs Minister S Jaishankar na Twitter thagalakpa world amanda hai ngarang khakta Operation Kaveri gi ahanba based India masa sahunga humfu New Delhi da purakpa ngamkhre Operation Kaveri as India gi hauzik lengak pariba party asina atamna India masa sing kananaba rescue mission ama oina sathabani Sudan da lairiba satfam amadi lakpham khangdana lairiba India masa sing Sudan gi lanmi amadi paramilitary ani gi kana soknariba lanphamda kangauna duna lairibani Makoi bukan mamadi, mafam madudagi purak pahai bisi lainga sigi tangai fadaba mathaudang oibana operation asi pangthokpani hari saira sida Sudan gi fraction taraba regular army amadi paramilitary rapid force ani gi marakta haukiba ningthauka numita pung humdra ni thoigi 6 fire gi wapam yanaki balaikrabani 6 fire gi thaurang adu United States amadi Saudi Arabia anina asabu thaudang lauduna muknariba nakalani gi marakta yanana basinkibani Talasida Sudan da leiba tuan lebak singi citizen sing maram namda halan kinabigi khudong saba piri haiden su pausida makhata na phongdorakli tentang na topa content mana mikhal gi phal yeng batari gauda leba sigi hanagi prime minister oirama janata dal secular gi haisdi Devi Gauda na handak Karnataka ra pangthok kadori be assembly mikhal asita kanana mai pakata gi haibadu ngai batari ma yeng batari haina ngasi phongdorakre Devi Gauda na ANI ga unaba madhai Isterasi gi mikhal gi matang na karama party na majority oigada gi haibigi wapam kanana su haibangamde haidoktori bafawdi party khudamak ki miyoising makhoi na aning badu phongdok saduna ngai jasano hauzu mikhal gi phallak padu ngai ba amadi yengba tari haina mangna phongdokhi tha asi gi angan masarukta Devi Gauda gi masunupa Nikhil Kumara Swamibu maki Ramangara segment gi nomination file tawkhibani Devi Gauda na Congress ka loina alliance semduna mikal thengna hanana rule of tawkhiba lekre masigi maruiba pannamdi Karnataka gi lengak sungsinaba rajniti dal na soidana mai pakna gi pannamda paikhatkiba thaurang ni haina pausna makhata na palakli